Laimang pambiyu haidana lakminariba mau anidudi leihore. Malaya mamaga thoibigadi athen pot adu tamak katlamlaga lai khurumlaba matung halai. Khongup tongdabagi khongna lambi mathakta chatpadu mangam isan sande. Kalen oirakpagi su nungsa yakna sai. Lambil nakalda urum thi duna thaizilaga chatli. Chahui haina khangnaba hangampal machugi lei satpa golden sour u pambina lambil nakalduda hauri. Kalen matamsi magi panthani. Buddha Purnima yaushilakpada marang kaina uba phangi. Nungshana saba maraktuda yanthaduna satpa leirang singdu ubada mit pothahalli. Taying masak yamna phazai. Malaya mamana hairei. Pungbu kaya daramdoino amuk thengladine saita aikhoi malaya do aina halakpa ngairamona thanamlin. School kaba muk thengdoirani tawrisibo. Pungdi nipan helamdaw malin domcha. Nangbasu yaida yamna thengdri. Moigi excursion chatni hairi handaksi. Aina dine ibema yaururanu mathangda yauro haibani. Yadi ninga inong toiba. Sel khainabagine khara piyona giri te. Adune mana ngairamdawrisi. Chacha sanudai domcha. Somkanda chathaudana pakhek phangni sunate. Hoine adubudi. Nangdi hallaga chak thongludoiro. Amado thabak kadoy oiramnine. Chakpudi mana dum thongamagena haibani ngarangdagi. Thongambasu yari. Phaida ibema gyan taba nupaga leminaba haibase aduni nungaibani. Aikhoi gidine ukai tagle. Inembok na amu iwana amu. Hausik na ijan. Nupi haise nungai pham leitene ko. Sumain sum tawdana hanu sala isini. Adagi punsi se sumain sum tawdana loidori neba. Ha, imawgala agana amuk kamdawdawri no khangdre. Boichadi gyanyam taida. Mana khalaga purakpa mausu adum phani ningi. Laikai nupi purakadawrira chingnaribani ne idea. Aduna dum phai amasu ikhang khangnaba. Ada tare he. Si haina anidu nokminai. Laibunga yumga khara thapnai. Adugi khongna chatpadu matam lawi. Laifamdagi laimang phambagi khonjel hairap tai. Sarik makhulne khonjel dune. Thoibi kok ngauri tawi. Malaya mamana wa mayam ama hairi. Nupa mayum phalaktabagi. Manembuk na mabu otpagi. Magi nupana wa khangdabagi. Mathang. Thoibi hoi haidana tasillaga paukhumdi kaya khumdi. Nungsaduda masadu itan thaduna walang nganginglaktabagum phawraklabani. Yum yawbaga prap changlaktuna sofada famthai. Ilamba inafidu lawthoklaga nakalda thammi. Masadu humang yamna saure. Purna thoibina tawridu uraduna fen thabire. Maadi mafi loishinba horamli. Khudang kharidu mari pansin na haire. Mathak terin jana potharu rodana. As, ay mathak kabagam tangamaroi. Warabo. Sumain wani khangamadi garida aina haifet thilambasu yaban. Lambil yam sangbro karumda chatki. Sorup achauba roomda koithoga chatliro. Chatteda. Adum khangde. Ngasidi yam wai isase. Kaishu thapadi natte. Aduisu. Nungsa sinara kaino ngasi ayukse nungsa yam sabadawna daw. Nasa nungaitabro. Asi haina purna changsilaktuna thoibigi laibakta pairaga yengi. Thoibina hairei. Isabudi kashu tawdeda. Nungaitaba leiradi college ka chatluranuda. Narakladi patti. Hojiksi mi yam nanaba matamni. Kashu tawdeba ngahak warubaini. Phare ngahak yeng. Insangdo aina table da kupsilaga thanambani. Chaksu saringaida chathoknaba tawko. Aina ngairamdre ngasidi. Khitang ngana thoge ko. Hoi. Ado horengido. Yanaba laki. Ngairam. Ai somilada lakani na ngasai ayuk telephone tawkhrabani ko. Hoi. Jase. Purna magi bag ado hangna hairakpa wani. Pochay chithanan thayengi aduga thokre.
ꯃꯄꯥꯜꯗ ꯒꯦꯠ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯦ ꯂꯥꯏꯒꯤ ꯍꯩꯔꯨꯛ ꯈꯔ ꯄꯨꯔꯛꯄꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯆꯥꯎ ꯍꯥꯏꯗꯅ ꯄꯤꯖꯍꯧꯗ꯭ꯔꯦ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯁꯣꯐꯥꯗꯨꯗ ꯉꯥꯊꯗꯨꯅ ꯂꯩ ꯆꯠꯂꯨꯕꯒꯤ ꯆꯣꯛꯊꯕ ꯑꯗꯨꯒ ꯐꯦꯟ ꯊꯥꯕꯒꯤ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄ ꯅꯨꯡꯁꯤꯠ ꯑꯗꯨꯒ ꯃꯁꯥꯗꯨ ꯃꯣꯟꯊꯔꯦ ꯇꯞꯂꯤ ꯇꯞꯂꯤ ꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯎꯏꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯄꯨꯔꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯨꯝꯁꯤꯜꯂꯤꯁꯤꯕꯣ ꯑꯩꯃ ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯗꯤ ꯀꯩꯗꯧꯔꯦ ꯆꯠꯂꯔꯣꯏꯒꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯅ ꯁꯥꯔꯤꯉꯩ ꯆꯥꯊꯣꯛꯑꯣ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯇꯨꯝꯊꯔꯒ ꯂꯩꯔꯝꯂꯤꯁꯤꯕꯣ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯅꯦ ꯑꯁꯤ ꯍꯥꯏꯅ ꯄꯨꯔꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯅꯨꯡꯁꯤꯅ ꯄꯥꯏꯕꯤꯔꯛꯏ ꯄꯨꯔꯅꯒꯤ ꯃꯈꯨꯠꯇꯣ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯇꯧꯔꯛꯇꯕꯁꯤ ꯀꯨꯏꯔꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯨꯃꯤꯅ ꯍꯦꯛ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯪꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯅꯠꯇꯦꯗ ꯂꯥꯜꯂꯤ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯤ ꯍꯞꯇꯥ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯗꯤ ꯅꯨꯡꯁꯤꯕ ꯎꯠꯂꯝꯕ꯭ꯔꯥ ꯅꯠꯇꯦ ꯍꯞꯇꯥ ꯑꯅꯤ ꯅꯠꯇꯦ ꯊꯥ ꯑꯃꯔꯣꯝ ꯍꯥꯏꯔꯛꯂꯦ ꯑꯁꯤꯒꯨꯝꯕ ꯄꯨꯔꯅꯒꯤ ꯃꯑꯣꯡ ꯎꯔꯛꯇꯕ ꯃꯥꯅꯤ ꯁꯨꯃꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯗꯕ ꯀꯩꯕꯣ ꯁꯨꯃꯥꯏꯅ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯄꯥꯏꯔꯤꯕꯗꯨ ꯎꯠꯂꯤ ꯄꯨꯔꯅ ꯅꯣꯛꯂꯛꯏ ꯍꯦꯔꯥ ꯅꯪꯅ ꯄꯪꯈꯟ ꯈꯟꯖꯤꯟꯕ ꯑꯣꯏꯔꯤꯅꯤ ꯅꯠꯇꯦꯗ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯑꯃꯨꯛ ꯄꯥꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯋꯥꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯉꯤ ꯅꯣꯛꯂꯗꯨꯅ ꯅꯣꯛꯀꯅꯨꯕ ꯅꯣꯛꯇ꯭ꯔꯦ ꯐꯔꯤꯁꯦ ꯑꯩꯅꯦ ꯊꯕꯛꯀ ꯆꯠꯂꯔꯣꯏꯒꯦ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯁꯤ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯁꯨ ꯅꯣꯡꯃꯥꯏꯖꯤꯡꯁꯨ ꯅꯤꯡꯊꯧꯀꯥꯕꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯩꯅꯔꯛꯇ꯭ꯔꯦ ꯑꯩ ꯃꯅꯥꯛꯇ ꯂꯩꯔꯁꯨ ꯁꯥꯎ ꯂꯩꯇ꯭ꯔꯁꯨ ꯁꯥꯎ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯣ ꯍꯩꯃꯥ ꯁꯨꯝ ꯍꯦꯟꯃꯜꯂꯗꯤ ꯇꯜꯂꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤꯅ ꯀꯩ ꯍꯥꯏꯅꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯟꯗꯛꯃꯨꯛꯇꯤ ꯄꯨꯔꯅ ꯈꯨꯝꯂꯛꯇ꯭ꯔꯦ ꯊꯣꯏꯕꯤ ꯋꯥꯍꯩ ꯑꯃꯃꯨꯛ ꯍꯥꯏꯒꯗꯧꯕꯒꯤ ꯁꯦꯝ ꯁꯥꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯊꯪꯅꯕꯗꯒꯤ ꯈꯣꯟꯖꯦꯜ ꯀꯟꯅ ꯀꯟꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯌꯥꯝꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯏꯕꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯏꯁ ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯦꯗꯅ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯐꯛꯂꯥꯡ ꯘꯔꯤꯗꯨꯗ ꯌꯦꯡꯉꯤ ꯄꯨꯡ 9 ꯇꯥꯔꯝꯂꯦ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯊꯪꯅꯕꯗ ꯃꯥꯂꯦꯌꯥꯒ ꯃꯃꯥꯒ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯃꯥꯂꯦꯌꯥ ꯋꯥ ꯋꯥ ꯀꯞꯂꯗꯨꯅ ꯀꯞꯉꯥꯡ ꯇꯧꯔꯤ ꯃꯗꯨꯗꯒꯤ ꯃꯃꯥꯅ ꯀꯟꯅ ꯀꯟꯅ ꯉꯥꯡꯗꯨꯅ ꯆꯩꯔꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯗꯨ ꯊꯣꯏꯕꯤ ꯇꯥꯅ ꯇꯥꯅ ꯃꯊꯟꯇ ꯅꯣꯛꯏ ꯃꯔꯨ ꯑꯣꯏꯅ ꯃꯥꯂꯦꯌꯥꯅ ꯀꯞꯂꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥ ꯃꯌꯥꯝꯗꯨꯅꯅꯤ ꯐꯤꯔꯣꯜ ꯍꯣꯡꯂꯒ ꯆꯥꯛ ꯆꯥꯊꯣꯛꯂꯦ ꯑꯗꯨꯒ ꯃꯥꯁꯨ ꯀꯣꯂꯦꯖ ꯅꯪꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯂꯦ ꯄꯨꯡ 11ꯒꯤ ꯀ꯭ꯂꯥꯁꯅꯤ ꯌꯧꯕꯒ ꯏꯂꯤꯇꯥꯒ ꯊꯦꯡꯅꯩ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯒ ꯁꯨꯃꯤꯂꯥꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞꯇꯨ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯨꯔꯦ ꯁꯨꯃꯤꯂꯥꯒꯤ ꯑꯅꯥꯕꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯑꯃꯁꯨ ꯊꯣꯏꯕꯤ ꯆꯥꯎꯊꯣꯛꯆꯔꯗꯨꯅ ꯇꯝꯃꯤ ꯏꯂꯤꯇꯥꯗ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯊꯟꯇ ꯄꯨꯡꯖꯩ ꯄꯨꯡ 12 ꯈꯤꯇꯪ ꯍꯦꯜꯂꯛꯄꯗ ꯄꯨꯔꯅ ꯔꯥꯙꯥꯃꯥꯟꯕꯤ ꯍꯣꯏꯗ ꯌꯧꯏ ꯃꯥꯒꯤ ꯑꯣꯐꯤꯁꯇꯒꯤ ꯇꯤꯚꯤ ꯑꯃ ꯀꯦꯁꯦꯠ ꯄ꯭ꯂꯦꯌꯔ ꯑꯃ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ ꯁꯨꯃꯤꯗꯤ ꯃꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯒꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯃꯪꯒꯣꯜ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯛ ꯌꯥꯝ ꯐꯔꯝꯃꯤꯗ ꯄꯨꯔꯅꯒꯤ ꯋꯥꯍꯩꯗꯨꯗ ꯁꯨꯃꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯁꯥꯕꯁꯤꯗ ꯋꯥꯏ ꯇꯩꯊꯣꯛꯄꯁꯤꯅ ꯐꯩꯅ ꯇꯧꯕꯅꯤ ꯈꯔ ꯏꯪꯉꯤ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛꯑꯗꯤ ꯐꯩ ꯄꯥꯎꯈꯨꯝ ꯈꯨꯝꯂꯒ ꯔꯥꯙꯥꯃꯥꯟꯕꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯉꯁꯤꯒꯤ ꯍꯤꯗꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯪꯉꯤ ꯔꯥꯙꯥꯃꯥꯟꯕꯤꯁꯨ ꯆꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯂꯛꯏ ꯃꯊꯟꯇ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯃꯁꯥꯗ ꯍꯩꯅꯤꯡꯗꯕ ꯐꯥꯎꯕꯗꯣ ꯈꯤꯇꯪ ꯐꯔꯝꯕꯗꯨꯗ ꯋꯥꯈꯜꯗꯨ ꯈꯔ ꯅꯨꯡꯉꯥꯏ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯕ ꯉꯝꯂꯗꯤ ꯆꯣꯏꯇ꯭ꯔꯪ ꯉꯥꯡꯕ ꯃꯤꯠꯇ ꯀꯔꯤ ꯄꯪꯎꯗ ꯎꯕꯁꯨ ꯍꯟꯊꯔꯛꯀꯅꯤ ꯈꯜꯂꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯊꯦꯔꯥꯄꯤ ꯍꯧꯅꯕ ꯄꯦꯟ ꯄꯦꯄꯔ ꯄꯨꯊꯣꯛꯇꯨꯅ ꯊꯝꯃꯤ ꯉꯁꯤꯗꯤ
thongnau hanglambadu lonsilli padar chingsinduna mapandagi karigumba potsak amattana wakhal joithok haningdabagum 60 watt ki bulb ama ngali thale bag tagi extension cord ama lawthoklaga main switch board tagi sami adudagi amu gari dagi purakhiba TV amadi cassette player na chingba machine singdu pushile radhaman bidi ingak ngakna yengduna le karino ngasi tawrakliba mayamdo bhab amatade sumi chakhumda cha kanna loli saraba nungthil pabop aduda mainakta phambado humang marik kangi adubu ma saba khangde masada saba phawdabadawna tawi sumi cha glass ama puthoktuna thoklei aduga purna dapi chini walade hairo yare kadai asi haina glass adu lauraga leimaida thammi mainakta leiba sadro nangbo phamuse renjana sade kaino ngasi purakli mayam side ibani wari saba nungainaba aina office tagi purain nang yenghange haidana kai yenghandoino horin ko na yenghange hojikti wari hana sakisi wari sa sidi hairaga larik adum puthokle lakpa khuding adum tawi aiga wari saba khuding kaiginoba larik hekta irido kai irino siro purna notepad adu thangkatlei hoi nangna haiba wa mayamdo isilin yum yobaga amuk yengnaba adagi mathang lakpadasu nangna kari haikhido kaudanaba haima jajat ne oiba thaina pabungna haiba maning single eidi kai warino liyudana tase nahan wai aikhoigi sangoi machida sembrang makon sabado khangbra aduda sembrang mamado macha olaba matung adum pairakhide mina naurina kapiba mali macha singdo mama laktabagi chada thakta leibado yengba ngamdradana ichan macha ibanina yambung nangonda hairaga lawtha halidana adagi adum aikhoina yokle matamduda yambungna sembrang machado tena wadawna lon tambidoini haina kanna taw phana kuina tha amaromla adum tawkhibado mayamne yaroi hai adubu nangdi mayamgi wa sungta tade anam yam kal nangna ngamnaba maching ama adum tawduna le adum kanda pabungna ingonda tumina haiki ichanu pase aphawba mi oibra angawba mi oibra madi tawdori hayengwai haidana si haina sumi noi purnasu marai bakta makhutna naladuna haifet non tharaga noi sumi how nangbo hosikanse kei doi ngarang aine hek chatkibadagi hojik phawbado sum nangi mitta lai uba khonjel tabado ai ngarang dagi wakhal amadi khal kei wakhal yambungna hairamba mang amadi mang natabagi khenabado sum jajat khali bazanida sumigi mawongdo purna yam kupthana yeng wahai oine hek haidoktrasu sumi masana masada question tawjabagi mami amadi tari masada tawribadu kaino haiba wakhal kitang oirasu khanba pambagi mawong ama adubu magi hallucination mayamdo asengba nate haibadi thajaningdabagi saktam asengbani haina chabyungna lepagi mawongda masi pumba oidunasu magi thajaba adugi mayokta hairakpa wadi taba ngamlani ma tagi haina open oithorakpagi wahaini wakhal ama khali hairibado sumi makhatana hairei lai ubangamba ikhoigi wase thajadaba midiyam adu yambung hoigumba lairik laisu yam tamluraba desta koiruraba mina su khidhel amaromda yambung oibagi ai sum taraban mi atopoiramladi ai yam sauni waroni kaigino khangde aisa nangondadi thajaba yam thamning thajaba haisi thamdau phai thajaba haisina miyoibagi mari sagatliban thajaba yaudradi hingminnaba leiminnabada kari aina lai ubagi wari libada nangdi thajadabagi midyengna aingonda yeng aigi mitna uba ngamdraba pottuda thajadaba haisi hauna sane sum aina uba ngamdaba taba ngamdaba nangna wari khaklibaduda kamain thajagani
ꯏꯁꯣꯔ ꯎꯕ ꯍꯥꯏꯁꯦ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯙ꯭ꯌꯥꯟ ꯇꯧꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯁꯨ ꯆꯪꯉꯤ ꯆꯨꯝꯃꯤ ꯏꯁꯣꯔ ꯎꯕꯁꯤ ꯑꯗꯨꯃꯥꯏ ꯑꯃ ꯆꯪꯉꯤ ꯍꯥꯏꯗꯅ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗ ꯏꯔꯤ ꯂꯥꯏꯅꯤꯡꯕ ꯀꯌꯥꯁꯨ ꯃꯗꯨꯗ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤꯁꯨ ꯄꯨꯟꯁꯤꯁꯦ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯁꯨꯃꯤ ꯅꯪꯒꯤꯗꯤ ꯃꯈꯣꯏꯒ ꯈꯦꯠꯅꯗ꯭ꯔꯅꯦ ꯅꯪꯅꯕꯨ ꯃꯌꯥꯝꯁꯤ ꯎꯖꯒꯦ ꯍꯥꯏꯗꯅ ꯅꯤꯡꯂꯨꯕ ꯂꯩꯕ꯭ꯔꯣ ꯑꯁꯤꯒꯤ ꯃꯊꯛꯇ ꯎꯔꯤꯕ ꯄꯨꯝꯕ ꯑꯐꯕ ꯑꯃꯠꯇꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯤꯍꯟꯕ ꯅꯪꯕꯨ ꯆꯩꯔꯕ ꯊꯤꯅ ꯉꯥꯡꯂꯕ ꯉꯥꯛꯇꯅꯤ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯄꯤꯔꯕ ꯉꯥꯛꯇ ꯁꯨꯃꯤ ꯇꯨꯃꯤꯟ ꯂꯩ ꯄꯨꯔꯅꯅ ꯁꯨꯃꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯁꯤ ꯏꯕꯥꯅꯤ ꯑꯩꯁꯨ ꯋꯥ ꯌꯥꯝꯅ ꯍꯥꯏꯗꯧꯕ ꯂꯩ ꯑꯩꯒꯤ ꯋꯥ ꯃꯌꯥꯝꯁꯤ ꯐꯖꯅ ꯋꯥꯈꯜ ꯈꯟꯃꯤꯟꯅꯁꯤ ꯑꯗꯣ ꯌꯥꯝꯕ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯃꯍꯧꯁꯥꯗꯒꯤ ꯑꯩꯁꯦ ꯃꯤ ꯈꯨꯗꯤꯡꯅ ꯏꯟꯊꯣꯛꯄꯤꯔꯛꯇꯨꯅꯇ ꯂꯥꯛꯏ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯅꯨꯄꯤ ꯄꯣꯛꯏ ꯍꯥꯏꯗꯅ ꯄꯥꯖꯤꯅ ꯏꯃꯥꯒ ꯑꯩꯒ ꯏꯟꯊꯣꯔꯛꯏ ꯃꯃꯥꯅ ꯑꯃꯨꯛ ꯃꯤ ꯑꯍꯦꯟꯕ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯏꯟꯊꯣꯔꯛꯏ ꯑꯗꯨꯗꯒꯤ ꯏꯅꯦꯁꯤ ꯍꯣꯏꯅ ꯏꯃꯥꯁꯤ ꯍꯣꯏꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯤ ꯑꯩꯁꯦ ꯃꯌꯥꯝꯁꯤꯅ ꯑꯁꯨꯛ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯈꯣꯟꯖꯦꯜ ꯇꯥꯏ ꯃꯃꯤ ꯈꯔ ꯎꯏ ꯍꯥꯏꯕꯗ ꯊꯥꯖꯗꯣꯏꯅꯣ ꯑꯩꯅ ꯎꯔꯤꯕꯁꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯎꯔꯤ ꯄꯣꯠꯅꯤ ꯑꯩꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯥꯍꯟꯗꯣꯏꯒꯤ ꯃꯣꯏꯅ ꯎꯗꯦ ꯍꯥꯏꯖꯜꯂꯤꯅꯤ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯍꯩꯅꯗ꯭ꯔꯗꯤ ꯃꯤꯁꯦ ꯋꯥ ꯉꯥꯡꯂꯛꯄꯗ ꯌꯥꯅꯤꯡꯗꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯍꯥꯏꯁꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤꯅꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯤꯡꯂꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯃꯝꯗ ꯑꯋꯥꯕ ꯊꯃꯣꯏ ꯁꯣꯛꯄ ꯅꯤꯡꯉꯝꯗꯕ ꯂꯣꯏꯅ ꯊꯦꯡꯅꯔꯤꯅꯤ ꯑꯗꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯑꯋꯥꯕ ꯈꯛ ꯅꯤꯡꯁꯤꯡꯒꯜ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛꯇꯤ ꯍꯦꯛ ꯀꯥꯎꯊꯣꯛ ꯃꯁꯤꯡ ꯊꯥꯅꯗꯦ ꯅꯪꯕꯨ ꯏꯆꯟ ꯃꯆꯥꯒ ꯂꯣꯏꯅꯈꯤꯕ ꯄꯥꯕꯨꯡꯅ ꯁꯨꯇꯤ ꯐꯪꯕ ꯅꯨꯃꯤꯠꯇ ꯀꯣꯏꯕ ꯄꯨꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯈꯤꯕ ꯏꯅꯦꯅ ꯅꯪꯒꯤꯗꯃꯛ ꯈꯨꯇꯨꯝ ꯁꯤꯡꯗꯨꯅ ꯍꯣꯠꯅꯖꯈꯤꯕ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯔꯤꯔꯣ ꯃꯁꯤ ꯃꯌꯥꯝꯁꯤꯗꯤ ꯅꯪꯒꯤ ꯅꯤꯡꯁꯤꯡꯕꯗ ꯌꯥꯎꯗ꯭ꯔꯕꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ 100 ꯂꯩꯔꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯤ 100 ꯍꯦꯟꯅ ꯊꯣꯛꯂꯛꯀꯅꯤ ꯅꯪꯅ ꯈꯟꯖꯤꯜꯂꯨꯗꯕꯒꯤꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯎꯔꯤꯕ ꯃꯃꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯩꯈꯣꯏꯁꯨ ꯎꯗꯦ ꯇꯥꯗꯦ ꯇꯁꯦꯡꯅ ꯎꯗꯕꯒꯤꯅꯤ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯌꯦꯛꯅꯕ ꯃꯒꯨꯝ ꯈꯟꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯗꯤ ꯑꯩꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯒ ꯌꯥꯝꯕꯨꯡ ꯑꯩꯕꯨ ꯑꯅꯥꯕ ꯂꯥꯏꯌꯦꯡꯕꯗꯧꯅ ꯂꯣꯏꯅꯔꯛꯀꯅꯣ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯁꯨꯃꯤ ꯃꯥ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯃꯤ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯃꯊꯥ ꯊꯣꯞꯁꯦ ꯁꯤꯅꯅꯦ ꯏꯁꯥ ꯂꯦꯡꯂꯤ ꯑꯣꯠꯂꯤꯕ ꯋꯥꯈꯜ ꯈꯜꯂꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯥꯎꯍꯜꯂꯤꯕ ꯄꯨꯝꯅꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯃꯁꯤꯅ ꯑꯋꯣꯏꯕꯅꯤ ꯃꯁꯤꯅ ꯑꯣꯏꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯟꯗꯣꯛꯄ ꯉꯝꯍꯜꯂꯤꯁꯤꯁꯨ ꯀꯣꯛ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯕ ꯊꯣꯞꯁꯤꯅ ꯑꯗꯨꯕꯨ ꯊꯣꯞ ꯃꯅꯨꯡꯁꯤꯗ ꯈꯤꯇꯪ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯀꯥꯏꯔꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯗ ꯌꯥꯝ ꯃꯃꯤ ꯇꯥꯏ ꯁꯣꯛꯍꯜꯂꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯕꯦꯔꯥ ꯂꯩꯔꯦ ꯍꯥꯏꯗꯣꯏꯔꯣ ꯅꯠꯇꯦꯗ ꯑꯗꯨ ꯍꯥꯏꯗꯧ ꯅꯠꯇꯦ ꯉꯔꯥꯡ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯗꯅ ꯁꯨꯃꯤ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯃꯤ ꯄꯨꯔꯅ ꯃꯥꯒꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯐꯣꯇꯣꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯁꯨꯃꯤꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯍꯜꯂꯤ ꯇꯣ ꯁꯤꯗ ꯅꯪꯅ ꯑꯍꯥꯡꯕꯗ ꯌꯦꯡꯂꯤꯕꯁꯤ ꯎꯔꯕ ꯀꯅꯥ ꯂꯩ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯁꯣꯟ ꯁꯣꯟꯊꯅ ꯈꯨꯝꯂꯛꯄꯅꯤ ꯃꯁꯥꯗꯣ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯧꯒꯠꯂꯛꯏ ꯈꯔ ꯆꯔꯥꯡꯅꯕ ꯄꯥꯈꯠꯄ ꯈꯔꯁꯨ ꯐꯥꯎꯔꯛꯏ ꯄꯨꯔꯅ ꯇꯤꯚꯤ ꯄ꯭ꯂꯒ ꯑꯗꯨ ꯑꯦꯛꯁꯇꯦꯟꯁꯟ ꯀꯣꯔꯗ ꯑꯗꯨꯗ ꯅꯝꯂꯒ ꯀꯦꯁꯦꯠ ꯄꯨꯊꯣꯔꯛꯇꯨꯅ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨ ꯊꯥꯔꯛꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯚꯣꯜꯌꯨꯝ ꯑꯗꯨꯁꯨ ꯂꯩꯈꯠꯂꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯉꯔꯥꯡ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯃꯊꯪ ꯌꯥꯎꯔꯛꯏ ꯑꯍꯥꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯊꯟꯇ ꯃꯅꯥꯀꯣꯡ ꯃꯦꯟꯕ ꯑꯁꯤꯅꯆꯤꯡꯕ ꯌꯦꯡꯅ ꯃꯄꯤ ꯇꯥꯔꯛꯂꯦ
ꯚꯤꯗꯤꯑꯣꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯤ, ꯌꯥꯝꯕ, ꯀꯩꯅꯣ ꯑꯁꯤꯕꯣ? ꯑꯩꯁꯦ ꯀꯩꯗꯧꯔꯤꯅꯣ? ꯑꯩꯁꯦ ꯅꯥꯔꯦ ꯍꯥꯏꯗꯣꯏꯔꯣ ꯅꯪꯒꯤꯁꯦ? ꯁꯨꯃꯤ, ꯁꯦ, ꯌꯦꯡꯉꯨꯁꯤ, ꯄꯥꯈꯠꯀꯅꯨ, ꯁꯣꯔ ꯁꯥꯡꯅ ꯑꯝꯇ ꯍꯣꯜ, ꯑꯗꯨꯃꯥꯏꯅ ꯊꯤꯡꯒꯠꯀꯅꯨ ꯁꯤ꯫ ꯄꯨꯔꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯔꯥꯙꯥ ꯃꯥꯟꯕꯤꯗ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯔꯥꯙꯥ ꯃꯥꯟꯕꯤꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯨꯃꯤ ꯏꯁꯤꯡꯗꯨ ꯊꯛꯎ ꯌꯥꯗꯦ, ꯃꯄꯤ ꯍꯦꯟꯅ ꯇꯥꯔꯛꯏ꯫ ꯑꯩꯁꯦ ꯅꯥꯔꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯔꯛꯏꯔꯣ? ꯈꯨꯝꯃꯣ, ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯁꯦ ꯀꯩꯅꯣ? ꯑꯩꯁꯦ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯗꯣꯏꯔꯣ? ꯑꯩꯁꯦ ꯑꯉꯥꯎꯕꯤꯔꯣ? ꯌꯥꯝꯕ, ꯑꯩꯁꯦ ꯑꯉꯥꯎꯕꯤꯔꯣ? ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯗꯦ, ꯑꯩꯅꯁꯨ ꯈꯟꯗꯦ꯫ ꯑꯩꯅ ꯁꯤ ꯎꯠꯂꯤꯁꯦ ꯅꯪꯅ ꯎꯔꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗꯤ ꯎꯗꯦ ꯍꯥꯏꯕ ꯇꯥꯛꯅꯕꯅꯤꯅꯦ ꯁꯨꯃꯤ꯫ ꯁꯤ, ꯅꯨꯡꯁꯥ ꯁꯣꯔꯗꯣ ꯁꯥꯡꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯍꯣꯜꯂꯨꯁꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯀꯞꯀꯅꯨꯁꯤ꯫ ꯁꯨꯃꯤ ꯃꯄꯤꯗꯣ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯅꯣꯏꯅ ꯎꯗꯦ ꯍꯥꯏꯔꯤꯁꯦ ꯑꯩꯅꯁꯨ ꯎꯗꯦ ꯑꯁꯤꯗꯗꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯀꯝꯗꯧꯕꯅꯣ, ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯁꯤ, ꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯛꯆꯤꯜꯂꯨꯁꯤ꯫ ꯁꯨꯃꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠꯅ ꯈꯪꯍꯧꯗꯅ ꯀꯟꯊꯣꯔꯛꯏ꯫ ꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯃꯗꯨꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯉꯥꯡꯂꯛꯏ꯫ ꯅꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯥ? ꯑꯩꯕꯨ ꯁꯥꯟꯅꯕꯤꯕꯁꯤ ꯄꯦꯟꯗꯦ, ꯅꯣꯏ ꯁꯨꯛꯄꯦꯟ ꯄꯦꯟꯗꯦ꯫ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ, ꯅꯣꯏ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯌꯥꯝ ꯋꯥꯏꯌꯦ, ꯑꯩꯕꯨ ꯄꯣꯊꯥꯍꯜꯂꯣ, ꯑꯩꯕꯨ ꯇꯥꯟꯅꯒꯅꯨ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ, ꯌꯥꯝ ꯋꯥꯏꯌꯦ꯫ ꯄꯨꯔꯅꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯈꯣꯡꯗꯣ ꯀꯔꯤꯁꯨ ꯇꯣꯡꯗꯦ꯫ ꯅꯨꯡꯒꯥꯏ ꯃꯔꯛꯇꯨꯗ ꯅꯦꯠ ꯅꯦꯠꯇꯨꯅ ꯆꯦꯜꯂꯤ꯫ ꯀꯣꯟꯊꯣꯡ ꯂꯥꯟꯊꯣꯔꯛꯏ, ꯂꯩꯔꯛ ꯂꯥꯟꯊꯣꯔꯛꯏ꯫ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯃꯊꯟꯇ ꯄꯪꯆꯦꯟꯗ ꯆꯦꯜꯂꯤ꯫ ꯇꯨꯡꯗ ꯄꯨꯔꯅꯁꯨ ꯇꯥꯟꯅꯔꯛꯏ, ꯈꯣꯟꯖꯦꯜ ꯀꯟꯅ, ꯁꯨꯃꯤ, ꯁꯨꯃꯤ ꯉꯥꯏꯈꯣ ꯍꯥꯏꯅ ꯀꯧꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯨꯃꯤ ꯇꯥꯗꯦ꯫ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯎꯐꯨꯜ ꯊꯥꯡꯂꯕ ꯅꯨꯡꯒꯥꯏ ꯃꯔꯛꯀꯤ ꯂꯝꯕꯦꯜ ꯑꯗꯨꯗ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯆꯦꯟꯕꯒꯨꯝ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯜꯂꯤ꯫ ꯇꯨꯡꯗ ꯄꯨꯔꯅ ꯇꯥꯟꯅꯔꯛꯂꯤꯕꯗꯨ ꯃꯥꯒꯤ ꯃꯤꯠꯇ ꯁꯥꯊꯤꯔꯕ ꯃꯃꯤ ꯑꯃꯅ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯗꯣꯛꯂꯗꯨꯅ ꯃꯉꯣꯟꯗ ꯂꯥꯝꯃꯛꯄꯒꯨꯝ ꯎꯕ ꯍꯧꯔꯛꯏ꯫ ꯁꯨꯃꯤ ꯀꯞꯂꯗꯨꯅ ꯆꯦꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯨꯔꯅꯅ ꯀꯧꯔꯒ ꯇꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯗ ꯌꯨꯝꯗ ꯂꯩꯔꯝꯕ ꯈꯔꯁꯨ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯊꯣꯛꯅꯔꯛꯏ꯫ ꯁꯣꯝꯗ ꯔꯥꯙꯥ ꯃꯥꯟꯕꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯥꯡꯗ ꯆꯦꯜꯂꯤꯕ ꯑꯅꯤꯗꯨ ꯏꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯁꯨ ꯃꯆꯥꯗꯨ ꯀꯧꯕ ꯌꯥꯎꯏ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯍꯜ ꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯋꯥꯠꯄꯒ ꯀꯨꯏꯅ ꯁꯥꯡꯅ ꯇꯥꯟꯅꯕ ꯉꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯁꯨꯃꯤ ꯆꯦꯟꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯨꯔꯨ ꯀꯨꯟꯊꯔꯒ ꯂꯩꯃꯥꯏꯗ ꯐꯝꯊꯈ꯭ꯔꯦ꯫ ꯄꯨꯔꯅ ꯄ꯭ꯔꯞ ꯌꯧꯁꯤꯜꯂꯛꯇꯨꯅ ꯁꯨꯃꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯂꯨꯞꯂꯦ꯫ ꯁꯣꯔꯁꯨ ꯏꯔꯦꯟꯖꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯔꯅꯅ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯀꯞꯄ ꯍꯧꯒꯠꯂꯛꯏ꯫ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯌꯥꯝꯅ ꯑꯀꯤꯕ ꯑꯃ ꯎꯔꯨꯕꯒꯤ ꯁꯛꯇꯝꯗ, ꯑꯩ ꯂꯥꯜꯂꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯁꯨꯃꯤ, ꯑꯩꯕꯨ ꯇꯥꯟꯅꯒꯅꯨ, ꯑꯩ ꯇꯥꯟꯅꯔꯛꯀꯅꯨ꯫ ꯅꯪꯅ ꯁꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯏꯟꯅꯗꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯍꯪꯒꯣꯏ ꯇꯨꯀꯠꯆꯩ ꯍꯥꯏꯕ? ꯑꯩꯁꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ? ꯑꯩ ꯂꯩꯅꯥ ꯄꯛꯄꯤ ꯅꯠꯇꯤꯌꯦ꯫ ꯁꯨꯃꯤ, ꯑꯩꯅꯤ, ꯅꯪꯒꯤ ꯌꯥꯝꯕꯨꯡꯅꯤ, ꯑꯩꯅ ꯀꯧꯏꯁꯦ ꯇꯥꯕ꯭ꯔꯣ? ꯁꯨꯃꯤ꯫ ꯁꯨꯃꯤ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯈꯔꯁꯤ ꯍꯟꯖꯤꯟ ꯍꯥꯏꯔꯗꯨꯅ ꯄꯨꯔꯅꯅ ꯐꯅꯌꯥꯝ ꯀꯧꯅꯕ ꯍꯣꯠꯅꯩ, ꯔꯤꯌꯦꯂꯤꯇꯤꯗ ꯄꯨꯔꯛꯅꯕ ꯇꯧꯏ, ꯑꯗꯨꯕꯨ ꯄꯥꯛꯅ ꯌꯥꯗꯦ꯫ ꯁꯨꯃꯤꯒꯤ ꯃꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄꯨꯔꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯏ꯫ ꯍꯥꯏ! ꯁꯨꯃꯤ! ꯇꯥꯗꯕ꯭ꯔꯥ ꯅꯪ? ꯇꯥꯗꯕ꯭ꯔꯣ? ꯁꯨꯃꯤꯒꯤ ꯃꯃꯥꯏ ꯑꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯒ ꯂꯥꯎꯕꯅꯤ꯫ ꯁꯨꯃꯤ ꯄꯨꯔꯅꯗ ꯌꯦꯡꯂꯝꯂꯒ ꯅꯨꯡꯒꯥꯏ ꯃꯔꯛꯇꯨꯗ ꯐꯝꯅ ꯇꯨꯡ ꯍꯜꯂꯤ꯫ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ꯫ ꯇꯨꯡ ꯍꯟꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯔꯝꯂꯒ ꯍꯨꯠ ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯄꯨꯔꯅ ꯂꯩꯃꯥꯏꯗꯨꯗ ꯐꯝꯅ ꯃꯀꯣꯛ ꯄꯥꯏ, ꯃꯆꯤꯟꯗꯅ ꯁꯣꯜꯂꯤ꯫
Thoibi class loibaga library da famduna ngaihak leirui. Pung 3:30 tarakpa aduwaida thoglei purna lakpa yare haina khanba matamduda. Nganta lakke haibani 3:30 dagidi thengtharakloi haiba magi thazabani. Ilita na ngaiminasi haibadusu yare haidana thadoki. Gate mayaduda asum lepi. Pungkhai ama adudagi pung ama phasile. Aruba loishindaba yadaba thabak leira jatla khana ngaihaka ngaikige khana amuk ngai. Pung 5 tarakadauri thabak leiramgani khanbani. Ngairambado anam kanbagi ngaiba romda olakle. Gate mamangduda Thoibi sauningboi kaiwoi mamla phawba lepi. 5:30 tabada riksa ama phaduna yum halakle. Mathanta haifam tofam khangda khoidau saugatkre. Ngasai suidana lakke hairamba wahaidunani. Lakloidaba oiradi karigi thazaba piramle. Warobagi maru hunba adum haukre.